ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯄꯥꯏꯕꯤꯔꯤꯕ ꯐꯣꯟꯁꯤꯡ ꯑꯗꯨ ꯅꯣꯡꯃꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯁꯦꯡꯗꯣꯛꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯜꯀꯣꯍꯣꯜ ꯌꯥꯎꯔꯕ ꯃꯍꯤꯅ ꯁꯨꯛꯁꯦꯡ ꯁꯦꯡꯕꯤꯗ꯭ꯔꯤꯕ꯭ꯔꯥ? ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯃꯌꯥꯝꯗ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯂꯝꯗ ꯀꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟꯠ ꯄꯤꯕꯤꯗꯨꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯣꯏꯟꯠꯇ ꯂꯥꯛꯆꯔꯒꯦ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯁꯤꯖꯤꯟꯅꯕꯗ ꯃꯐꯝꯗꯨꯗ ꯐꯣꯟ ꯄꯨꯁꯤꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯇ꯭ꯔꯒꯗꯤ ꯃꯐꯝ ꯄꯨꯝꯕꯗ ꯐꯣꯟ ꯄꯨꯔꯒ ꯆꯠꯄ ꯑꯃꯗꯤ ꯄꯨꯁꯤꯟꯗꯨꯅ ꯆꯪꯏ꯫ ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯧꯅ ꯕꯥꯊꯔꯨꯝ ꯑꯃꯗꯤ ꯋꯥꯁꯔꯨꯝ ꯆꯪꯕꯗ, ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯆꯥꯛ ꯆꯥꯕꯒꯤ ꯃꯐꯝꯗꯨ ꯐꯥꯎꯕ, ꯃꯁꯤꯗꯒꯤ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯍꯣꯇꯦꯜ, ꯔꯦꯁꯇꯨꯔꯦꯟꯠ, ꯐꯥꯁꯠ ꯐꯨꯗ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯐꯣꯟ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯔꯚꯦ ꯑꯃꯒꯤ ꯔꯤꯁꯔꯆ ꯇꯧꯔꯤꯕ ꯁꯤꯡꯅ ꯐꯣꯟ ꯑꯁꯤ ꯇꯣꯏꯂꯦꯠꯀꯤ ꯁꯤꯠꯇꯨꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯃꯣꯠꯂꯤ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯤꯅ ꯊꯦꯡꯗꯕ, ꯄꯥꯏꯗꯕ ꯃꯐꯝ ꯂꯩꯔꯝꯂꯣꯏ꯫ ꯑꯃꯦꯔꯤꯀꯟꯁꯤꯡꯅ ꯅꯣꯡꯃꯗ ꯃꯈꯣꯏꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯐꯣꯟ ꯑꯗꯨ 47 ꯇꯥꯏꯝꯁ ꯃꯨꯛꯇꯤ ꯄꯥꯏꯊꯣꯛ ꯄꯥꯏꯁꯤꯟ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯃꯍꯤꯛꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥꯗꯒꯤ ꯐꯣꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯅꯐꯧꯏ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯁ꯭ꯇꯗꯤ ꯑꯃꯅ 17,000ꯗꯒꯤ ꯍꯦꯟꯕ ꯕꯦꯛꯇꯔꯤꯌꯦꯜ ꯖꯤꯟꯒꯤ ꯀꯣꯄꯤꯁꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯅ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯡꯗ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯑꯦꯔꯤꯖꯣꯅꯥꯒꯤ ꯁꯥꯏꯟꯇꯤꯁꯠꯁꯤꯡꯅ ꯐꯣꯟ ꯑꯁꯤ ꯇꯣꯏꯂꯦꯠꯀꯤ ꯁꯤꯠꯇꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯃꯍꯤꯛ ꯄꯨꯗꯨꯅ ꯆꯠꯂꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇ꯭ꯔꯦꯞꯇꯣꯀꯣꯀꯁ, MRSA ꯑꯃꯁꯨꯡ E. coli ꯍꯥꯏꯔꯤꯕ ꯃꯤꯠꯅ ꯎꯕ ꯐꯪꯗꯕ ꯃꯍꯤꯛꯁꯤꯡ ꯑꯁꯤ ꯐꯣꯟꯁꯤꯡꯗ ꯅꯞꯄ ꯑꯃꯗꯤ ꯌꯥꯎꯕ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯤꯛꯁꯤꯡ ꯑꯁꯤꯅ ꯅꯪꯕꯨ ꯅꯥꯍꯟꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯅꯨꯡꯗ ꯆꯪꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯚꯥꯏꯔꯁꯁꯤꯡꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕ ꯑꯃꯗꯤ ꯂꯣꯛ ꯈꯨꯕ ꯑꯃꯒꯤ ꯐꯣꯟ ꯑꯗꯨ ꯁꯦꯡꯗꯣꯛꯇꯕꯤꯗ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯨꯛ ꯐꯣꯟ ꯑꯗꯨ ꯄꯥꯏꯍꯟꯕ ꯊꯣꯛꯂꯕꯗꯤ ꯑꯅꯥꯕ ꯑꯗꯨ ꯂꯧꯅꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯝꯕꯩꯗꯤ ꯃꯍꯤꯛꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯄꯗ ꯇꯧꯒꯗꯕꯁꯤꯡ ꯑꯁꯤ ꯕꯥꯊꯔꯨꯝ ꯅꯠꯇ꯭ꯔꯒ ꯋꯥꯁꯔꯨꯝꯗ ꯐꯣꯟ ꯄꯨꯁꯜꯂꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯅꯣꯡꯃꯗ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯗꯣꯛꯄꯒꯤ ꯍꯩꯅꯕꯤ ꯊꯝꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯀꯟꯇꯦꯟꯠ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯔꯤ꯫